ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦ? ꯑꯩ ꯑꯣꯐꯤꯁꯀꯤ ꯆꯦꯖꯥꯡ ꯈꯔ ꯁꯨꯔꯤꯌꯦ. ꯇꯥꯃꯣꯕꯨ ꯑꯁꯦꯡꯕꯒꯤ ꯑꯦꯁꯥꯏꯔꯅꯦ? ꯑꯁꯦꯡꯕꯅꯦ ꯑꯩ ꯑꯦꯁꯥꯏꯅꯤ ꯀꯩꯅꯣ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯁꯦ. ꯆꯦꯛ ꯁꯨꯕ ꯃꯥꯅ ꯑꯦꯁꯥꯏꯅꯦ ꯀꯥꯏꯅ. ꯑꯣ ꯆꯦꯛꯀꯤ ꯑꯦꯁꯥꯏ. ꯍꯧꯖꯤꯛꯄꯨ ꯄꯣꯁꯇꯤꯡ ꯀꯥꯏ ꯂꯩꯕꯤꯔꯤꯒꯦ? ꯃꯣꯔꯦꯗꯅꯤ ꯃꯣꯔꯦꯗ. ꯅꯪ ꯏꯁꯀꯥꯁꯟꯒ ꯂꯥꯛꯇꯥꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯁꯟꯗ ꯆꯪꯉꯛꯑꯣ. ꯑꯩ ꯌꯦꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯕꯤꯔꯝꯒꯦ. ꯆꯤꯡꯌꯦꯟ ꯑꯍꯥꯎꯕ ꯊꯣꯡꯕꯤꯔꯝꯒꯦ. ꯇꯥꯃꯣꯕꯨ ꯆꯥꯛꯀ ꯊꯣꯡꯕ꯭ꯔꯣ? ꯊꯣꯡꯉꯦꯃꯤ. ꯑꯩꯈꯣꯏ ꯄꯨꯖꯥꯔꯤꯗꯣ ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯍꯩꯇꯕ. ꯍꯦ ꯁꯥꯏ ꯆꯥꯛꯀ ꯂꯣꯏꯗ꯭ꯔꯤꯕ ꯅꯪꯕꯣ? ꯂꯣꯏꯖꯔꯦ ꯇꯥꯗ. ꯂꯣꯏꯖꯔꯦ ꯁꯥꯔ. ꯑꯩꯈꯣꯏ ꯁꯥꯔ ꯍꯣꯏꯁꯤꯅ ꯆꯥꯛ ꯂꯣꯏꯕ ꯍꯩꯕ. ꯑꯦꯁꯥꯏꯅꯤ ꯒꯥꯏꯅ. ꯇꯥꯃꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯤꯅꯣ? ꯑꯩꯈꯣꯏꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯅꯣꯅꯤ ꯍꯋꯥꯏ. ꯌꯦꯟꯅꯤꯍꯦ ꯌꯦꯟ. ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ. ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ. 이마! 짱라면 하이브네! 두밀라요 해! 나 빨아가 통게 하이래드나. ꯀꯩꯗꯧꯔꯒꯦ ꯅꯨꯡꯗꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯡꯅꯔꯤꯗꯨꯕꯣ? ꯀꯣꯀꯤꯜ ꯇꯝꯅꯥꯏ ꯈꯣꯟꯖꯦꯜꯁꯨ ꯈꯔ ꯊꯥꯗꯣꯛꯄ ꯇꯝ ꯌꯥꯗ꯭ꯔꯣ? 보나 짜싱지나 짝라면드나네 수루수루 내리버니. 고낀 땀나기 콘지엔가도 타독방 남자 본때. ꯆꯥꯛꯇꯨ ꯈꯔ ꯀꯣꯛ ꯊꯣꯡꯉꯒ ꯄꯤꯖꯕ ꯌꯥꯗ꯭ꯔꯣ? 까이노! ꯆꯦꯡꯗꯤ ꯁꯣꯝꯅ ꯄꯨꯕꯤꯔꯛꯀꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯦ. ꯆꯦꯡꯗꯤ ꯀꯗꯥꯏ? ꯉꯁꯤꯗꯤ ꯁꯦꯟꯗꯣ ꯄꯤꯔꯛꯇꯗꯅ ꯆꯦꯡꯗꯣ ꯌꯥꯎꯔꯛꯇ꯭ꯔꯦ. ꯑꯦ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯑꯗꯣ ꯅꯪ ꯗꯨꯀꯥꯟꯗꯩꯔ ꯀꯩꯅꯣ ꯀꯣꯛ ꯊꯣꯡꯉ ꯄꯤꯖꯕ ꯌꯥꯗ꯭ꯔꯣ? ꯍꯣ ꯅꯪꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯅꯦ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯔꯤꯕ. ꯁꯣꯠꯃꯟꯗꯅꯁꯨ ꯏꯀꯥꯏꯔꯕꯅꯤ. ꯑꯁ ꯍꯧꯖꯤꯛꯇꯤ ꯗꯨꯀꯥꯟꯁꯨ ꯊꯣꯡ ꯂꯣꯏ ꯂꯣꯜꯂꯝꯃꯅꯤ. ꯀꯃꯥꯏ ꯇꯧꯅꯤ? 이마! 짝라면 하이브네! 이마! 짝라면 하이브. ꯍꯣ ꯏꯄꯥꯅꯅꯦ ꯉꯁꯤ ꯑꯍꯤꯡ ꯂꯦꯟꯕ ꯌꯥꯅꯕ ꯁꯤꯜꯂꯒꯦꯀꯣ. 이마! 짝라면. 세 시 ꯊꯛꯆꯜꯂꯨꯁꯦ. 빠붕! 시디 식네. 헤이 ꯊꯨꯝꯍꯤꯅꯤꯅꯦ ꯊꯨꯝꯍꯤ. ꯁꯦ ꯊꯨꯝ ꯍꯥꯞꯄꯕꯅꯤ ꯊꯛꯆꯜꯂꯨ. 왜? ꯑꯣꯛꯑꯕꯣ? ꯇꯁꯦꯡꯅ ꯑꯣꯛꯑꯕꯣ? 왜? ꯑꯣꯛꯑꯗꯤ ꯅꯕꯨꯛ ꯊꯜꯂꯕꯅꯤ. ꯁꯦ ꯑꯇꯣꯝꯕꯤ ꯊꯛꯆꯜꯂꯨ. ꯊꯛꯅꯤꯡꯗꯦ. ꯊꯛꯆꯜꯂꯨꯅꯦ. ꯅꯪ ꯆꯤꯜꯍꯥꯎ ꯊꯤꯔꯗꯤ ꯅꯕꯨꯛ ꯊꯜꯂꯔꯣꯏ. 이마! 짝라면. 빠붕! 짝라면 하이브네. ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯄꯨꯛ ꯊꯜꯂꯦꯗꯥꯏꯅꯦ? 이식ꯅꯕꯨ 그만 푹 탄도이노? 모이 바봉기 이식누나부 그만이나 앙앙 푹 탄도이노? 이식 ꯅꯠꯇꯦ ꯊꯨꯝꯍꯤꯅꯦꯃꯤ ꯅꯨꯄꯤ ꯅꯪꯕꯣ. ꯍꯧꯖꯤꯛꯇ ꯋꯦ ꯄꯨꯛ ꯊꯜꯂꯦꯅ ꯍꯥꯏꯈꯤꯕꯗꯨ ꯇꯥꯍꯧꯗ꯭ꯔꯣ? 아스 파기 떠비라누다. 스마이 숨 떠올라라디 윰 반바가 암땅 안마로. ꯅꯠꯇꯦ ꯉꯍꯥꯟ ꯑꯩꯅ ꯅꯪꯉꯣꯟꯗ 2,000 ꯄꯤꯈꯤꯗꯥꯏ. 호 아두디네 앙앙 피 디도오래. ꯃꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯆꯔꯥ ꯍꯦꯟꯅꯔꯤꯃꯦ. ꯆꯥꯊꯣꯏꯕꯤ ꯆꯥꯛ ꯂꯥꯝꯃ ꯐꯅꯕ ꯏꯄꯥꯅ ꯀꯤꯁꯤ ꯀꯤꯕꯤꯒꯦ. 까이노. 앙앙 집어 핫라게 하이로. ꯇꯨꯝꯂꯦ ꯍꯩ. ꯃꯄꯥꯅꯕꯨ ꯃꯆꯥ ꯍꯥꯠꯂꯦꯕ꯭ꯔꯣ? ꯑꯣ ꯐꯔꯦ ꯍꯦ ꯅꯣꯡꯉꯥꯜꯂꯒ ꯄꯥꯕꯨꯡꯅꯅꯦ ꯇꯟ ꯃꯄꯥꯛꯇꯣ ꯂꯩꯕꯤꯗꯣꯏꯅꯤ. ꯂꯥ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ. Bima, ngarang nakogi school dubu mayam chang na thugai tawri dubu karigin. As pabo yam ikai bo wanida. Oza sayena mahairu nupi macha ama khara solena mai kada mathanda takpi like to. Aduda mayam duna lan hekta khanara jani. Era khara soledna pogat pangamna ba tongan takpi borngoni kasu kai de na dude. Moi pabung manungda wari ma leremgani. Adunani ꯑꯩꯈꯣꯏꯅꯗꯤ ꯈꯪꯉꯔꯣꯏ. Tamu yaifaba ꯂꯥꯟꯗ꯭ꯔꯗꯤ ꯁ꯭ꯀꯨꯜꯗꯣ ꯇꯥꯡꯒꯣꯏ ꯑꯣꯜꯂꯝꯒꯅꯤ ꯃꯥ. ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯅꯪꯒꯤ ꯇꯥꯃꯣ ꯌꯥꯏꯐꯕꯁꯦ ꯃꯤꯔꯥꯏꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ. ꯃꯤꯌꯥꯝꯒꯤꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯃꯥꯅ ꯍꯦꯛꯇ ꯋꯥꯡꯖꯤꯟ ꯊꯥꯔꯝꯕ. Adudi boarding live school singji ka kudingi CCTV amamam kinbana bu hena farene. Madumak khanaba yai moi pabung. Ma bema chango. Lao. Sango pam. Ise lairo. Kari lerege nangbo. 이마 셀 기다 한게 라이니.
Kaya yamba seno. Karigino. ꯃꯥꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜꯗꯣ ꯅꯪꯅꯗ꯭ꯔꯦꯕ ꯆꯦꯡ ꯄꯩꯈꯥ ꯑꯝꯇ ꯋꯥꯜꯂꯨꯒꯦ ꯇꯧꯕꯅꯤ ꯏꯃꯥ Imadadi chani chahumdagi hena laite. Kamai tawni? Moi babu sen bu kaya yaurge. Isanupi se kita pibi ki seba. ꯕꯦꯡꯛꯇ ꯀ꯭ꯌꯨ ꯂꯦꯞꯄ ꯁꯪꯗꯗꯅ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯍꯥꯏꯅꯔꯤꯗꯨꯕꯣ? ꯏꯆꯦ ꯑꯩꯉꯣꯟꯗꯗꯤ ꯇꯥꯡ 10ꯒꯤ ꯃꯔꯨ ꯍꯨꯟꯅꯕ 2,000 ꯂꯩ. ꯑꯗꯨ ꯑꯣꯏꯅ ꯄꯨꯈ꯭ꯔꯒꯦꯔꯥ? ꯍꯣꯏ ꯍꯣꯏ ꯅꯪꯒꯤ ꯅꯪꯅꯕ ꯏꯆꯦ ꯑꯗꯨꯝ ꯄꯤꯔꯛꯑꯒꯦ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯂꯧꯊꯣꯛꯈꯤꯒꯦꯀꯣ. ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯍꯥꯏꯕꯁꯦ ꯇꯟꯕ ꯌꯥꯕ ꯅꯠꯇꯦꯅꯤ. ꯉꯝꯅ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤꯅꯦ. ꯏꯆꯦꯁꯦ. ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. Hoi hoi, chalo chalo. ꯏꯆꯥ ꯁꯅꯥꯊꯣꯏꯁꯤꯕꯨ ꯌꯥꯝ ꯋꯥꯔꯕ ꯖꯥꯠꯂꯅꯦ? Sida fangi siyensina imong nungsinaba konadeda. ꯑꯗꯨꯕꯨꯗꯤ ꯅꯪꯗ ꯅꯠꯇꯦꯗ ꯑꯩꯈꯣꯏꯁꯤꯅꯨꯗ ꯆꯦꯡꯕꯨ ꯋꯥꯟꯒꯗ꯭ꯔꯥ ꯑꯉꯥꯡ ꯐ꯭ꯔꯤꯕꯨ ꯊꯤꯒꯗ꯭ꯔꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯆꯥꯊꯣꯛ ꯆꯥꯁꯤꯟꯒꯤ ꯁꯦꯟꯕꯨ ꯄꯤꯒꯗ꯭ꯔꯥ ꯀꯣꯛꯄꯨ ꯉꯥꯎꯔꯕꯖꯥꯠꯅꯤ ꯏꯕꯨꯡꯉꯣ Anjing hainaba akhoi chahi yamaga thabak yami ado akhoi thabak yam khan Ima, kadai sen piro. ꯍꯣꯏ ꯄꯥꯕꯨꯡ ꯑꯉꯥꯡ ꯁꯦꯜ ꯍꯥꯏꯔꯤꯌꯦ. Kayano? Lupa chani khaktang ni pabung. Chani gaina. Hayeng puro. Babung na thabak subam dagi ne. Pura age. Chalo skun chalo. Mama. Nang su ne. Kaino tawdana. Sen tukpa yaba lambi amdi thiba phai. Thanda pusalak pasina di. Sinbam mama khangdre ba isu. ꯅꯪꯕꯨ ꯉꯍꯥꯟꯋꯥꯏꯗꯤ ꯑꯩꯅ ꯀ꯭ꯋꯥ ꯗꯨꯀꯥꯟ ꯑꯃ ꯐꯝꯒꯦ ꯒꯥꯏꯁꯤ ꯅꯪꯅ ꯍꯦꯛꯇ ꯌꯥꯗꯦ. Ha? Matamdudadi nangse mapan thoaningdaba. ꯑꯣ ꯍꯧꯖꯤꯛꯇꯤ ꯊꯣꯛꯍꯟꯅꯤꯡꯉꯕꯣ? Ha? Adai wa nateda. Konarakta basida sum ꯍꯣ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ? se. Awala kai tharo se. Mai nu pa du yu da ngaw lei. Thaba manam sude. Tharo na konti yomba chatlaga paika pain puri. Mayum bhau building sagat le. ꯍꯣ ꯑꯩꯁꯨꯅꯦ ꯊꯔꯣꯒ ꯇꯥꯟꯅꯔꯒ ꯀꯣꯇꯦꯛ ꯌꯣꯟꯕꯗꯣ ꯆꯠꯂꯒꯦ. Ha. Ato. Nang isau langaga ne. Chamo ka chaputu na ti yaroi ko. Yamna lu na nana saketa ba. What yon banina? Masay malhan ba to? ꯏꯁ ꯑꯩꯕꯨ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯒꯟꯕꯤ ꯆꯃꯣꯠ ꯂꯩꯕ ꯅꯨꯄꯤꯒꯤ ꯇꯥꯏꯞꯇ. Langdeda. Yam ing tapi. Adunabu. Samungau aina lauri mi kayo. Ado ay salugi ko. ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯋꯥꯎ, ꯐꯖꯩꯍꯦ. ꯑꯁꯨꯛ ꯐꯖꯕ ꯃꯐꯝꯁꯤ ꯅꯪ ꯅꯣꯡꯃꯇ ꯄꯨꯕꯤꯗꯕꯅꯤꯅꯦ. ꯑꯩꯁꯨ ꯌꯥꯝ ꯄꯨꯅꯤꯡꯕꯅꯤꯗ. ꯑꯗꯨꯗ ꯅꯪ ꯈꯪꯉꯤ ꯅꯨꯡꯉꯥꯏ. ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨꯅ ꯌꯥꯗꯇꯣꯏꯅꯦ. ꯍꯣꯏꯗ, ꯅꯨꯡꯁꯤꯅꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯕꯨꯗꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕ ꯑꯐꯕ ꯊꯕꯛ ꯇꯧꯕꯅ ꯐꯩꯌꯦꯕ. ꯅꯪꯒꯤꯗꯨꯗꯤ ꯍꯦ ꯀꯣꯁꯤ ꯌꯨꯝ ꯀꯣꯂꯩ ꯍꯦ. ꯀꯣꯇꯗꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯀꯣꯏꯍꯧꯗꯅ ꯍꯌꯦꯡ ꯍꯟꯅꯨꯔꯒ ꯈ꯭ꯋꯥꯡ ꯀꯣꯜꯂꯒ ꯀꯣꯏꯕ ꯌꯥꯔꯤꯕꯣ? ꯅꯪ ꯍꯥꯏꯗꯨ ꯆꯨꯝꯕꯗꯤ ꯌꯥꯝ ꯆꯨꯝꯃꯦ. ꯑꯗꯣ ꯌꯦꯡꯉꯨꯅꯦ. ꯅꯍꯥꯟ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯅꯥ ꯆꯥꯎꯕꯒꯤ ꯌꯨꯝꯗꯣ ꯃꯣꯏ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯀꯥꯡꯕꯨ ꯂꯥꯛꯑꯒ ꯃꯣꯏ ꯌꯨꯝꯗꯣ ꯃꯩ ꯊꯥꯔꯦꯅ ꯇꯧꯔꯝꯃꯦꯕ. ꯑꯁ ꯑꯩꯕꯨ ꯆꯪꯉꯝꯗ꯭ꯔꯕ ꯃꯣꯏ ꯃꯌꯨꯝꯗꯣ ꯊꯥꯡꯉꯨꯅꯦ ꯈꯪꯕ꯭ꯔꯥ? ꯍꯣ, ꯀꯅꯥꯒꯤ ꯌꯨꯝ ꯃꯩ ꯊꯥꯈꯤꯗꯣꯔꯦ? ꯀꯅꯥꯒꯤ ꯃꯇꯩ ꯃꯅꯥꯎ ꯀꯥꯏꯅꯒꯗꯣꯔꯤ? ꯀꯅꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯈꯟꯅꯒꯗꯣꯔꯤꯅ ꯑꯗꯨꯒꯨꯝꯕꯗ ꯊꯤ ꯂꯩꯔꯣ? ꯅꯪ ꯍꯥꯏꯗꯨꯕꯨꯗꯤ ꯌꯥꯝ ꯆꯨꯝꯃꯤꯗ. ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩ. ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ. ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯁꯤꯗ ꯏꯅꯤꯡ ꯏꯈꯥ ꯈꯔ ꯇꯝꯅꯤꯡꯕꯩ ꯋꯥꯅꯤꯗ. ꯐꯔꯦꯁꯦ. ꯉꯁꯤꯗꯤ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏ ꯌꯥꯔꯗꯧꯅꯦ. ꯀꯥꯏꯗꯅꯣ ꯅꯪꯅ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯂꯣꯏ ꯆꯠꯂꯁꯦ. ꯑꯦ, ꯑꯁꯦꯡꯕꯒꯤꯔꯣ? ꯑꯁ ꯅꯨꯡꯉꯥꯏꯖꯔꯦꯗ. ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ.
Kada nupino pachakada. As, may pa ito magpukway. Original low eh. Kau, ako'y Chinese. Oh, nana pokta ng laro may duro. Yaray na jo, amuki mapoki, mamangi mapok sa siya lor mo ne. Noy thasa traga ne. Ayo hay je. Oh, tari bro. Ay kasi dak sangkar nung ay tesing sa halam ko. Kumamra si bo. Asip ko kumamra. To, asip kumambra. Asing ba inu pini mi? Masak ka na pa sa masida. Magi o iningi sa alitra. Siyay. Ima, nang nasa yan pazaribo film yaw yarni. Ay bo. Ay di maji sumumbi malebo. Man bani na maji mumbi man bani. Man buto na bu na pa ay nagakaupo kumbanate. Mama nang di kita bay kumdriba. Ho moigi thabak suminaba kangbudo. Mamit manado yam ludaba. Aduda hek nungsidadana khumdaba. Ado nang kumamba baudi ay na. Adu khumdabagiro nang naga yam sauna sanga ise. Ado nang asibu khara kanarak ba? Sen kayam lemage ba? As irem lem deda. Zatpana marol ama wariba. Ngasidi makeup mamam phaw hanjalakte. Tu azira baw khalleda ai. He, to paga yapote. Mi, hek chat paga. Heta phong yapote. Punam bangka kani kaino. Sangat sila. Se, cagi se. Sangat sila. To, ada fabla e. Mayam tanja baudi sarani he. Hoy ne, sen kram pira mati phanida. As, moi mut le me to sin. Sin haya lupa xiao di. As, kamai to le. Yai phaba. Mayam social work to bi ni ro. Mane phaba. Oh, yam fei. Khoi si mera sangam su saramba. Oh, to gudam ni. Sa gadam ni. Lekai miyam mi thaba haibsti to gudam ni. Sugum si yaw grodi. Lamdam si kamai sa karbang ngamdoi no. Adudi mayam hak to bi ko. Ai asai bok tang patla jin jang ni. Ngai khoi yai phaba. Akhoi miyam gi tancha sana ba. Oh, mayam gi sana thana ba khar wale haibna to. Adudi mayam thabak silo sen biramo. Ai mayam gi sana thakna do. Soidna pur lak sirage. Pare. Ai bu. Khoi yai phaba. Hoy yai phaba. Oh, yai. Ya. As, pidi pidi ne kheda. Kamai to ni. Mentoy. Namo kai silo no. Swai sidi rang su thokte nang di sida kadormi ba. As, mentoy. Nang ne ngang musima. Mai khosi. Nang bu seng yori ko. Social worker na bu selwa prane. As, phagi muk to le no. Aseng bu yori bra ba. Kaigino. Chani di yauri. As, pare bi ba. Adu pu tare. Adu na trade ai mayam na ai si punsigi wari na le ne. Hai sibu mayam degi selga purabo. Kadai de yonda. Ai bu mingon de sen bu pu ta da. Nang bu de kanana te na pu wa ne de ba. Kino ne. Asida mayam social work to hori ba. Ware support khara le mo ra ba. Ta na sare su precau sida lupa am te hek yom da ba. Ado nang du khara piramo. Yaw da ba. Piro ba. Se. Social worker oiringaida hayeng charagadi toini helani ne. Ibema nang khang na toine. Akhoi lamdam sida hoksik sen pariba power pariba singse. Akhoi gumba social worker ngakte ne. Ado ai mayam ngai mane. Ai halamage ko. Kainu panu mi sibo. Hay mà, ibi man la chen bi. Nang di,
ꯐꯖꯅ ꯀꯦꯔ ꯂꯥꯛꯑꯦꯍꯦ ꯀꯦꯒꯗꯧꯅꯤ ꯄꯣꯠ ꯌꯣꯟꯗꯧꯔꯤꯃꯤꯅ ꯀꯦꯗ ꯌꯥꯄꯣꯠꯇꯦ ꯄꯣꯠ ꯁꯤꯠꯅꯅꯕ ꯑꯩꯈꯣꯏ ꯁꯅꯥꯁꯨ ꯀꯦꯍꯜꯂꯤꯃꯤ ꯑꯗꯣ ꯅꯣꯏꯒꯤꯗꯤ ꯅꯪꯅ ꯊꯟꯗꯅ ꯇꯥꯜꯂꯤꯅꯤ ꯅꯣꯏ ꯅꯨꯄꯥꯁꯨ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯌꯨꯗ ꯉꯥꯎ ꯂꯩ ꯅꯌꯨꯝꯁꯨ ꯃꯊꯪ ꯃꯊꯪ ꯋꯥꯡꯈꯠꯂꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯅꯤ ꯆꯪ ꯇꯥꯟꯕꯁꯦ ꯁꯤꯟꯅꯕ ꯀꯣꯟꯅꯗꯤ ꯈꯪꯗꯦꯗ ꯇꯥꯃꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯏꯅ ꯇꯝꯕ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏ ꯃꯃꯥꯅ ꯆꯥꯡꯉꯟ ꯆꯥꯔꯒ ꯇꯠꯈꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯍꯜꯂꯛꯄ ꯆꯥꯝꯇꯅꯤꯗ ꯍꯦꯟ ꯄꯣꯔꯛꯇꯦ ꯄꯨꯔꯛꯇꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏꯗ ꯇꯥꯃꯣ ꯅꯧꯔꯤ ꯇꯧꯔꯤꯅꯤꯗ ꯃꯥꯁꯨꯅꯦ ꯍꯧꯖꯤꯛꯇꯤꯅꯦ ꯈꯔ ꯈꯔ ꯍꯩꯔꯛꯑꯕꯅꯦ ꯍꯣꯏ ꯅꯪꯅ ꯐꯖꯅ ꯇꯥꯛꯄꯤꯔꯣ ꯃꯥꯏ ꯑꯣꯖꯥꯁꯦ ꯅꯪ ꯑꯣꯏꯔꯣꯕꯀꯣ ꯑꯣ ꯑꯩꯁꯦ ꯉꯁꯤ ꯊꯕꯛ ꯆꯠꯀꯗꯕꯅꯦꯕꯀꯣ ꯕꯤꯂꯥꯝꯕꯥꯇꯤ ꯐꯪꯗꯅ ꯆꯠꯇ꯭ꯔꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯊꯣꯛꯀꯦꯅ ꯔꯦꯗꯤꯑꯣꯗ ꯂꯥꯛꯄꯁꯦ ꯇꯥꯔꯒ ꯅꯤꯛꯈꯥꯏꯔꯝꯃꯤꯅꯤ ꯃꯣꯏ ꯕꯥ ꯊꯣꯛꯈꯤꯒꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯇꯥꯃꯣ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯆꯠꯂꯨꯔꯣ ꯍꯣꯔꯦꯟꯗꯤ ꯁꯦꯟ ꯈꯔ ꯌꯥꯝ ꯄꯣꯔꯛꯎꯀꯣ ꯒꯨꯗ ꯏꯆꯥ ꯑꯅꯤ ꯃꯝꯗꯧꯔꯐꯥꯎ ꯂꯥꯏꯔꯤꯛ ꯄꯥꯏ ꯃꯔꯝ ꯃꯣꯛꯏ ꯄꯥꯕꯨꯡ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯊꯣꯡꯉꯣ ꯍꯣꯏ ꯊꯣꯡꯉꯅꯤ ꯅꯃꯥꯗꯨꯁꯨ ꯈꯔ ꯉꯟꯅ ꯍꯜꯂꯗꯤ ꯐꯗꯧꯅꯤ ꯉꯔꯥꯡꯁꯨ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯍꯥꯟꯋꯥꯏ ꯂꯩꯁꯥꯔꯤꯉꯩꯗ ꯄꯨꯈꯝ ꯐꯖꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯔꯛꯄꯅꯤ ꯅꯃꯥꯏ ꯈꯨꯊꯣꯝꯕꯤ ꯑꯅꯤꯗꯅꯦ ꯄꯨꯈꯝ ꯑꯃꯃꯝ ꯍꯥꯞꯄꯒ ꯃꯄꯣꯛꯇꯁꯨ ꯄꯨꯈꯝ ꯑꯃ ꯍꯥꯞꯄꯒ ꯎꯔꯨꯔꯨꯔꯨꯔꯨ ꯎꯪꯈꯥꯏꯔꯤꯃꯤ 이씨 ꯑꯗꯨꯗꯅꯦ ꯂꯥꯏ ꯍꯔꯥꯎꯕꯗ ꯁꯥꯕꯗꯗꯤꯅꯦ ꯃꯤꯅ ꯊꯥꯕ ꯁꯦꯟꯒꯥꯁꯦ 오로로로로 타리니 모두들 빠지 타리메 아이는 이암얌 타이 시엔지 마얌 띵만기다나 무실리엄 타르로이 그도 이빠나고 꼬이라 러리메 ꯆꯨꯝꯃꯦ ꯑꯗꯨꯗꯤ ꯃꯤꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯃꯦ ꯄꯥꯕꯨꯡ 아이는 시엔 마얌 타바도 미는 응어다 하리로 ꯅꯠꯇꯦꯗ ꯄꯥꯕꯨꯡ ꯅꯪꯁꯦ ꯑꯩꯈꯣꯏ ꯃꯥꯏ ꯈꯨꯗꯣꯝꯕꯤꯗ ꯎꯪꯉꯒ ꯂꯩꯌꯦ ꯇꯨꯝꯂꯦ ꯍꯦ ꯀꯔꯣ ꯍꯥꯏꯗꯨꯗꯤ ꯃꯈꯤꯌꯥ ꯊꯦꯠꯀꯦꯅꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤꯅꯦ ꯒꯦꯠ ꯉꯥꯛꯄ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ 마주 겟 ngaphong thobu chumna nga u noi mai khudom bi ung badu ma bu kai dong mai uye ye ꯍꯣ ꯀꯅꯥꯏ ꯈꯨꯗꯣꯝꯕꯤꯅꯣ ꯈꯨꯗꯣꯝꯕꯤ ꯀꯩꯗꯧꯔꯒꯦ ꯍꯣ ꯃꯤꯅ ꯉꯥꯡꯅꯕꯗꯣ ꯉꯥꯡꯅꯖꯁꯅꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅ ꯁꯦꯟ ꯄꯥꯏꯈꯠꯂꯛꯄꯁꯤꯗꯅꯦ ꯀꯂꯛꯇꯅ ꯉꯥꯡꯅꯔꯤꯅꯤ mina ngangnoi haiba natte da hajadi haibane ꯍꯣ ꯐꯖꯒꯦꯔꯥ ꯐꯖꯔꯣꯏꯔꯥ ꯑꯩꯒꯤ ꯊꯕꯛꯁꯦ ꯅꯨꯄꯥꯅ ꯑꯩꯈꯣꯏ ꯐꯥꯎ ꯌꯥꯎꯍꯟꯅꯤꯡꯉꯤꯅꯦ yaujaro aikoi hainaroi ko ꯁꯤꯗꯤꯅꯦ ꯁꯨꯡꯋꯥ ꯋꯥꯕ ꯅꯠꯇꯦ ꯀꯦꯃꯧꯔꯒ ꯆꯠꯀꯗꯕꯅꯦ ꯌꯦꯡꯉꯣ ꯁꯤ ꯎꯔꯕꯣ ai hoine ai suri thabak sidi yang wai nangi dudi ke maudana nana hoida ai ju hayeng dagi ke mauraga nangi na tuminarage 이남아 ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯌꯦ ꯉꯁꯤꯗꯤ ꯕꯦꯡꯀꯣꯛꯀꯤ ꯑꯅꯧ ꯑꯅꯧꯕ ꯌꯥꯝ ꯌꯥꯎꯔꯛꯏꯌꯦ ꯑꯃꯨꯛꯇ ꯌꯦꯡꯁꯤꯀꯣ ꯁꯤꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯕ ꯁꯤꯁꯨ ꯑꯅꯧꯕꯅꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯁꯣꯝ ꯇꯥꯃꯣꯁꯤꯅ ꯀꯅꯥ ꯑꯩꯈꯣꯏ ꯏꯄꯨ ꯑꯩꯈꯣꯏ ꯑꯣꯖꯥꯅꯦ chumi ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯑꯅꯧꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯕꯦꯡꯀꯣꯛꯇꯒꯤ ꯄꯣꯔꯛꯑꯒ ꯑꯩꯈꯣꯏꯅ ꯌꯣꯜꯂꯤꯅꯦ ꯉꯁꯤ ꯂꯥꯛꯏꯁꯦ ꯇꯥꯟ ꯌꯥꯝ ꯆꯥꯟꯅꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤꯅꯦ ꯃꯔꯨ ꯑꯃ ꯇꯧꯋꯦꯕ ꯑꯗꯨꯒꯤꯅꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯤꯁꯦ ꯑꯣꯖꯥꯗꯤ ꯀꯩꯀꯩ ꯂꯝꯗꯩꯅꯣ ꯄꯨꯕꯤꯔꯛꯏꯁꯤꯕꯣ aina lawjarakpase bangkok germany japan china korea aiba nate world si koiri banu pani da adu doktra si kohi ba ba yori yam chali dai di ꯑꯣꯖꯥꯁꯨ ꯌꯣꯟꯕ ꯁꯨꯝ ꯆꯠꯄꯤꯕ꯭ꯔꯣ chatte da akoi nu pya koi bi ma hoina yoli ba poching je kamaina yoli no kamaina tawrin mo je thijan ba chachabani ai je indicator ni ꯍꯩꯃꯥ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯕꯨ ꯀꯌꯥꯗ ꯌꯣꯟꯗꯣꯏꯅꯣ
ꯑꯣ 450ꯗꯣ ꯑꯗꯨꯈꯛ ꯄꯤꯕꯤꯔꯣ. ꯅꯪꯒꯤꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤ 450ꯗ ꯂꯧꯕꯅꯤ. ꯀꯨꯟ ꯈꯛꯇꯅꯤꯅ ꯇꯣꯡꯉꯤꯁꯤꯗꯤ. ꯑꯁ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯂꯧꯔꯨ ꯌꯥꯄꯣꯠꯇꯦꯗ. ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯄꯣꯠ ꯃꯌꯥꯝꯁꯦ ꯌꯣꯜꯍꯧꯔꯒ ꯂꯣꯏꯔꯦ. ꯃꯊꯪꯗꯗꯤꯅꯦ ꯌꯥꯝꯅ ꯐꯕ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯄꯣꯠ ꯑꯝꯇ ꯄꯨꯕꯤꯔꯛꯑꯣ. ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯄꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯄꯣꯠ ꯑꯃꯨꯛ ꯄꯨꯖꯔꯛꯑꯒꯦ. ꯆꯠꯂꯒꯦꯀꯣ ꯃꯌꯥꯝ. ꯑꯩꯗꯤ ꯉꯍꯥꯟꯈꯩ ꯈꯪꯗꯦ ꯅꯨꯄꯥ ꯅꯪꯗꯤ ꯄꯣꯠ ꯌꯣꯟꯕꯒ ꯌꯥꯝ ꯍꯩ ꯍꯥꯏꯃꯤ. 에라 ꯑꯗꯨꯕꯨꯗꯤ ꯁꯤ ꯀꯤꯌꯨꯝ ꯁꯥꯔ ꯅꯨꯄꯥꯅꯤ ꯀꯩꯅꯣ. ꯑꯔꯥꯏꯕ ꯅꯠꯇꯦ. ꯍꯌꯦꯡꯒꯩꯗꯤ ꯁꯂꯣꯟ ꯃꯈꯜ ꯃꯈꯜ ꯂꯧꯔꯒ ꯏꯊꯟꯇ ꯆꯠꯄꯤꯒꯦ. ꯑꯦ ꯑꯗꯨꯅ ꯐꯩꯅꯦ. ꯑꯩꯈꯣꯏꯅꯤꯃꯛ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯆꯠꯅꯔꯁꯤ. ꯑꯩꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯅꯨꯄꯤ ꯀꯥꯏꯅ ꯍꯥꯏꯔꯛꯑꯗ꯭ꯔꯥꯅ ꯄꯥꯈꯠꯂꯨꯔꯕꯅꯦ. ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯑꯣꯖꯥꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯑꯣꯖꯥ ꯑꯗꯨꯝ ꯁꯥꯔꯝꯃꯃꯤ. ꯆꯪꯉꯁꯤ ꯂꯥꯛ. ꯋꯥꯔꯦ. ꯆꯥꯎꯈꯠꯂꯛꯏꯅꯤ ꯍꯥꯏꯗꯅ ꯃꯣꯕꯥꯏꯜ ꯄꯨꯊꯣꯛꯅꯔꯛꯄꯗꯒꯤ ꯊꯣꯔꯛꯂꯤꯕ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯃꯁꯥ ꯍꯩꯕ ꯀꯌꯥ ꯑꯃ ꯊꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯃꯤꯒꯤ ꯐꯣꯇꯣ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕꯤꯔꯒ ꯃꯣꯔꯥꯜ ꯁꯨꯛꯂꯩ ꯂꯩꯖꯗꯕꯤ ꯏꯆꯦ ꯏꯆꯜ ꯀꯌꯥ ꯑꯃꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯐꯥꯎ ꯌꯥꯎꯍꯟꯕꯤꯔꯦꯗꯅ. ꯃꯌꯥꯝꯁꯤ ꯈꯜꯂꯨꯕꯗ ꯑꯩꯗꯤ ꯇꯨꯝꯕ ꯐꯥꯎ ꯌꯥꯗ꯭ꯔꯕꯅꯦ. ꯑꯁ ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯀꯩ ꯅꯨꯄꯥꯅꯣꯃꯦ? ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯗꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯈꯪꯗ꯭ꯔꯦꯕ. ꯌꯦꯟꯊꯣꯏ ꯌꯦꯡꯉꯨꯅꯦ ꯅꯈꯣꯏ ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯪꯁꯤꯗ ꯈꯣꯡꯗꯥꯔꯛꯇꯨꯅ ꯉꯁꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯇꯥꯡꯂꯕ ꯀꯥꯡꯂꯨꯞꯁꯤꯗ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯍꯤꯡꯕ ꯐꯪꯂꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤ ꯍꯤꯡꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕꯁꯦ ꯍꯌꯦꯡ ꯇꯨꯡꯒꯤ ꯌꯥꯏꯐꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯧꯅꯕ ꯑꯩꯈꯣꯏ ꯈꯤꯇꯪꯗꯤ ꯍꯣꯠꯅꯕ ꯐꯩ. ꯍꯣ ꯋꯥꯕꯁꯦ ꯍꯤꯡꯂꯤ ꯃꯌꯥꯝꯁꯤꯗꯒꯤꯅꯦ ꯇꯥꯏꯐꯕꯅꯤ ꯏꯍꯦꯟ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯤꯍꯦ. ꯍꯦꯔꯥ ꯃꯌꯥꯝꯁꯤ ꯂꯣꯏ ꯋꯥꯅꯔꯤꯅꯤꯗ. ꯌꯦꯡꯉꯣ ꯄꯦꯇ꯭ꯔꯣꯜ ꯄꯝꯗꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯀ꯭ꯌꯨ ꯂꯦꯞꯅꯔꯤꯕ. ꯁꯦꯜ ꯋꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯆꯔꯥ ꯀꯌꯥ ꯀꯌꯥ ꯍꯦꯟꯈꯤꯕ. ꯃꯈꯣꯏꯗꯨꯕꯨ ꯀꯃꯥꯏ ꯋꯥꯔꯝꯃꯣꯏꯗꯣꯏꯅꯣ? ꯇꯥꯏꯐꯕ 이반이 또 이누나ꯔꯒumsi. ꯑꯁ 이반이 또 이누나ꯔꯗꯤ네 아이세 아이시 짤ꯂꯛꯀꯗꯕ ꯃꯥꯜꯂꯦ. ꯃꯔꯛꯇꯒ ꯑꯝꯇ ꯎꯅꯔꯒꯨꯝꯁꯤ. ꯆꯦꯟꯗꯧ ꯅꯨꯃꯤꯠꯇꯣ ꯑꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ. ꯑꯦꯔꯥ ꯑꯗꯨꯁꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯗ. ꯄꯨꯟꯁꯤꯔꯣꯟ ꯍꯥꯏꯕꯁꯤꯁꯨ ꯄꯨꯟꯁꯤꯒꯤ ꯆꯪꯅ ꯌꯥꯗ꯭ꯔꯕ ꯃꯊꯦꯜ ꯑꯃꯅꯤ ꯀꯩꯅꯣ. ꯍꯣ ꯃꯗꯨꯒꯤ ꯃꯊꯦꯜꯗꯣ ꯅꯪꯉꯣꯟꯗꯗꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯕ ꯊꯝꯕꯧ ꯏꯔꯣꯟꯕꯒ ꯆꯞ ꯃꯥꯟꯅꯩ. ꯑꯁ ꯅꯪꯁꯨ ꯄꯪꯍꯥꯏ ꯍꯥꯏꯌꯦꯗ. ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯁꯤꯕ ꯈꯪꯂꯝꯂꯣꯏ ꯈꯟꯕꯗꯤ ꯌꯥꯝ ꯂꯥꯟꯒꯅꯤ. ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯄꯨꯔꯨꯕꯁꯤꯗ ꯅꯪꯕꯨ ꯅꯨꯡꯇꯤꯒꯤ ꯁꯪꯕ ꯉꯝꯗꯕ ꯋꯥꯅꯤ. ꯅꯨꯡꯁꯤꯕꯒꯤ ꯋꯥꯗꯤꯅꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤꯗ. ꯈꯪꯗꯦ ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯁꯨ ꯅꯁꯛꯇꯣ ꯑꯃꯨꯛꯇ ꯎꯖꯒꯦ ꯐꯥꯎ ꯐꯪꯗꯧ ꯃꯥꯟꯗꯦ. ꯃꯦꯝꯊꯣꯏ ꯊꯕꯛ ꯆꯤꯟꯕꯒꯤ ꯋꯥꯗꯤ ꯆꯥꯛꯀꯁꯦ ꯆꯖꯤꯛ ꯅꯠꯇ꯭ꯔꯗꯤ ꯆꯥꯕ ꯍꯩꯅꯖꯥꯠ ꯅꯠꯇ꯭ꯔꯦꯗ. ꯑꯁ ꯃꯁꯤ ꯅꯨꯄꯥꯁꯦ ꯄꯨꯔꯥ ꯆꯖꯤꯛꯀꯤ ꯅꯨꯄꯥꯅꯤꯍꯦ. ꯍꯣ ꯑꯗꯨꯃꯥꯏꯅ ꯅꯝꯕꯣꯏ ꯅꯥꯟꯕꯣꯏ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯣꯏ ꯅꯝꯕꯣꯏ. ꯀꯔꯤꯍꯦ ꯀꯟꯃꯜꯂꯤ. ꯇꯞꯅ ꯅꯝꯕ ꯌꯥꯗ꯭ꯔꯣ? ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ? ꯀꯩꯗꯧꯔꯒꯦꯕ? ꯀꯩꯅꯣꯅꯤ. ꯀꯃꯥꯟꯗꯣꯅ ꯆꯩꯅ ꯀꯜꯂꯛꯏꯃꯤꯅꯦ. ꯑꯗꯨꯗꯤ ꯀꯩꯗꯧꯕꯩꯅꯣ ꯃꯣꯏꯗꯤ? ꯑꯣ ꯅꯪꯅꯅꯦ ꯅꯨꯄꯤ ꯁꯥꯔꯒ ꯀꯣꯆꯤꯒꯨꯝꯕ ꯆꯠꯂꯨꯕꯗꯒꯤꯅꯦ ꯁꯤ ꯍꯧꯖꯤꯛ ꯀꯩ ꯊꯣꯛꯑꯦꯁꯦ ꯅꯪꯒꯠꯀꯥꯁꯦ ꯂꯣꯏ ꯄꯥꯛꯊꯣꯛꯑꯦ. ꯅꯣꯛꯀꯅꯨ. ꯃꯄꯨꯔꯣꯏꯕꯅ ꯋꯥꯔꯒ ꯅꯪꯅ ꯅꯣꯛꯄ ꯌꯥꯕ꯭ꯔꯣ? ꯑꯩ ꯉꯁꯤꯗꯒꯤ ꯀꯣꯆꯩ ꯌꯧꯕ ꯆꯠꯆꯔꯔꯣꯏ. ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯊꯕꯛꯇꯣ ꯑꯣꯏ ꯁꯨꯖꯔꯒꯦ. ꯉꯔꯥꯡꯅꯁꯨ ꯍꯥꯏꯗꯕꯅꯦꯕ ꯑꯗꯣ. ꯉꯔꯥꯡꯗꯤ ꯅꯥꯗꯦ. ꯁꯨꯝ ꯂꯥꯛꯈꯠꯂꯛꯑꯦ. ꯀꯔꯤꯒꯤꯅꯣꯕ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯗꯨꯅ ꯀꯣꯇꯦꯛ ꯌꯣꯟꯕ ꯆꯠꯆꯔꯒ ꯃꯣꯏꯅ ꯑꯁꯨꯛ ꯁꯥꯊꯤꯅ ꯐꯨꯕꯤꯔꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯃꯣꯏꯁꯨ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯑꯩꯕꯨ ꯀꯃꯥꯟꯗꯣꯔꯣ? ꯑꯁ ꯈꯪꯗꯦꯗ ꯂꯟꯆꯦꯟꯕꯤ. ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯅꯦꯅ ꯇꯧꯔꯤꯁꯤꯕꯨ ꯋꯥꯅ ꯋꯥꯔꯤꯕ ꯐꯪꯉꯩꯁꯤꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ.
ꯀꯔꯝ ꯀꯥꯟꯗ ꯅꯨꯡꯉꯥꯏꯔꯛꯇꯣꯏꯅꯣ ꯈꯪꯗꯦ ꯃꯤ ꯍꯣ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤꯌꯦ ꯈꯥꯡꯕꯗ ꯀꯜꯂꯣ ꯈꯥꯡꯕ ꯀꯜꯂꯒ ꯐꯝꯃꯦꯟ ꯐꯝꯃꯦ ꯍꯥꯏꯕꯁꯨ ꯂꯩꯕꯅꯤꯀꯣ ꯍꯣ ꯐꯝꯃꯦꯟꯗꯣ ꯑꯩꯁꯨ ꯈꯔ ꯊꯨꯅ ꯐꯝꯖꯔꯒꯦ ꯑꯦ ꯐꯝꯃꯦꯟꯁꯤ ꯅꯪꯅ ꯐꯝꯗꯣꯛꯈ꯭ꯔꯗꯤ ꯑꯩꯒꯤ ꯐꯝꯃꯝꯗꯤ ꯀꯥꯏ ꯂꯩꯗꯣꯏꯕ ꯐꯥꯒꯤ ꯅꯠꯇꯦ ꯂꯟꯆꯦꯟꯕꯤ ꯅꯣꯏ ꯅꯨꯄꯥ ꯍꯥꯏꯔ ꯊꯕꯛ ꯃꯅꯥ ꯑꯃꯐꯧ ꯁꯨꯗꯦ ꯌꯨꯗ ꯉꯥꯎꯔꯒ ꯂꯩꯔꯤꯕꯅꯤ ꯌꯨꯝꯁꯨ ꯕꯤꯜꯗꯤꯡ ꯃꯊꯪ ꯃꯊꯪ ꯁꯥꯒꯠꯂꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯥꯜꯂꯤ ꯁꯦꯟ ꯈꯨꯇꯥꯅꯣ ꯍꯥꯏꯕ ꯋꯥ ꯌꯥꯝꯅ ꯂꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯍꯧꯖꯤꯛ ꯍꯥꯏꯌꯨ ꯀꯣꯟꯅ ꯍꯥꯏꯔꯒꯦꯕ ꯍꯧꯖꯤꯛ ꯍꯥꯏꯌꯣ ꯃꯤ ꯑꯗꯣ ꯅꯪ ꯌꯥꯗꯤ ꯌꯥꯅꯤꯀꯣ ꯅꯪ ꯌꯥꯅꯦ ꯃꯤ ꯍꯤꯡꯆꯥꯕꯤ ꯅꯪꯕꯣ ꯍꯣꯔꯦꯟꯅꯦ ꯌꯥꯗꯦꯒ ꯍꯥꯏꯔꯛꯑꯗꯤꯅꯦ ꯑꯁ ꯌꯥꯅꯦ ꯍꯥꯏꯕ ꯑꯣ ꯂꯣꯟꯅ ꯍꯥꯏꯔꯒꯦ ꯈꯪꯉꯕ ꯆꯠꯂꯁꯤꯀꯣ ꯆꯠꯁꯦ ꯇꯥꯃꯣ ꯑꯩ ꯂꯥꯛꯆꯔꯤꯌꯦ 이베마부 가나? ꯇꯥꯃꯣ ꯑꯩ ꯂꯤꯛ ꯈꯨꯖꯤ ꯈꯨꯗꯣꯞ ꯐꯖ ꯐꯖꯕ ꯑꯅꯧꯕ ꯗꯤꯖꯥꯏꯟ ꯌꯣꯟꯕ ꯆꯠꯆꯕꯅꯦ ꯇꯥꯃꯣꯒꯤꯁꯨ ꯑꯃ ꯂꯧꯕꯤꯍꯧꯗꯅ ꯑꯩꯗꯤ ꯂꯧꯔꯣꯏꯗ. ꯇꯥꯃꯣ ꯑꯃꯗꯤ ꯂꯧꯕꯤꯍꯧꯕ ꯏꯃ ꯍꯦꯛ ꯁꯤꯕꯗꯅꯦ ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯍꯦꯛꯇ ꯃꯥꯏ ꯄꯥꯛꯗꯕꯅꯤ ꯍꯥ, ꯑꯁꯦꯡꯕꯩꯔꯅꯦ? ꯑꯁꯦꯡꯕꯅꯦ ꯇꯥꯃꯣ ꯁꯤ ꯈꯨꯗꯣꯞꯁꯦ ꯁꯤꯔꯒꯅꯦ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯗꯕꯅꯤ 이베마, ꯑꯩ ꯄꯨꯟꯁꯤꯗ ꯂꯤꯛ ꯈꯨꯗꯣꯞꯀ ꯑꯃꯠꯇ ꯁꯤꯔꯛꯇ꯭ꯔꯤꯗ. ꯑꯁ ꯇꯥꯃꯣ ꯁꯤꯗꯤ ꯑꯦ ꯀꯩꯅꯣ ꯇꯧꯏꯁꯤꯅ ꯍꯦ ꯅꯨꯄꯤ ꯅꯪ ꯀꯅꯥꯅꯣ ꯇꯥꯃꯣꯗ ꯈꯨꯗꯣꯞꯁꯦ ꯂꯧꯕꯤꯌꯣꯅ ꯍꯥꯏꯕ ꯑꯗꯨꯗ ꯈꯨꯗꯣꯞꯁꯦ ꯁꯤꯖꯟꯈ꯭ꯔꯒ ꯂꯧꯊꯣꯛꯄ ꯌꯥꯗꯗꯅ ꯁꯨꯝ ꯃꯨꯛꯅꯔꯝꯕꯅꯤꯗ ꯅꯨꯄꯥ ꯅꯪꯕꯨ ꯂꯤꯛ ꯁꯤꯕ ꯈꯨꯗꯣꯞ ꯁꯤꯕ ꯍꯩꯅꯗꯦꯅ ꯅꯣꯡꯇ ꯁꯤꯌꯨ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦꯃꯤ ꯑꯩꯗꯤ ꯂꯧꯍꯧꯔꯣꯏꯅ ꯍꯥꯏꯖꯕꯅꯦꯕ. ꯑꯗꯨꯗ ꯃꯥꯅ ꯂꯧꯍꯧꯗꯅ ꯅꯝꯗꯅ ꯁꯤꯖꯜꯂꯦꯃꯤ. ꯑꯣ ꯅꯨꯄꯤꯁꯤꯅ ꯈꯨꯗꯣꯞꯇ ꯊꯤꯟꯖꯜꯂꯛꯄꯗꯨꯗ ꯅꯪꯁꯨ ꯑꯗꯨꯝ ꯌꯥꯔꯕꯅꯤꯅꯦ ꯑꯩꯗꯤ ꯇꯥꯃꯣꯅ ꯄꯥꯝꯃꯦꯅ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯁꯤꯕꯅꯤꯀꯣ ꯍꯦ ꯇꯧ ꯉꯝꯕꯤ ꯃꯤꯒꯤ ꯅꯨꯄꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯈꯨꯗꯣꯞ ꯊꯤꯟꯖꯟꯕ ꯉꯝꯕꯤ ꯅꯪ ꯍꯧꯖꯤꯛ ꯂꯦꯝꯃ ꯊꯥꯔꯣꯏ ꯅꯌꯨꯝꯅꯦ ꯀꯥꯏꯅ ꯌꯥꯝ ꯃꯨꯛꯁꯜꯂꯛꯀꯅꯨ ꯇꯥꯃꯣ ꯀꯗꯥꯏ ꯈꯨꯗꯣꯞꯇꯣ ꯄꯤꯔꯣ ꯅꯣꯏ ꯅꯠꯇ꯭ꯔꯁꯨ ꯂꯧꯕꯤꯅꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯑꯁ ꯌꯥꯔꯦ ꯇꯣꯛꯑꯣꯃꯤ. 이가 더 이네. 누비 낭 아이나 그다라게 영우나 아이나 그다라게 영우.